मरक्त खेत बाहर हाथ बलापदा हौगी बतंदर हुमाय कन अहानबा सम अहानबा अहानबा हाइबसे को तानिगमदसु यायबा हाइदि अइनगा सम अहानबा फर्स्ट टाइम दा हौगिबा अखोय ब्रेकफास्ट से लोरे तो हजिक सिना ममागिने सिसिना आइगिने आइगिदि अमा खतंग आई अनि चाबा ngamde aduduna हाय म्याम गुड मॉर्निंग ngasi di morning breakfast ki hoina video je semjarake adu aina ngasi breakfast de kai kai tawdino haibu ju ai myam da share tawjarake ko haji aina tawduise ngasi di tan wen hore tan ju tangang ne ba adu hana di aise yumdumi sumaina hauba khotba kari ta haira ko kari ta khang panate ai yumda di ka shyam na thoi breakfast da akoi chu important hoirakte adu akoi ba hoi akoi ma hoina main hoina akoi di ꯆꯥꯛ ꯑꯣꯏꯅ ꯄꯤꯖꯔꯛꯑꯦ ꯆꯥꯛ ꯑꯣꯏꯅ ꯆꯥꯛꯁꯥꯎꯗ ꯊꯣꯡꯉꯒ ꯁꯤ ꯑꯣꯏꯅ ꯆꯥꯎ ꯁꯤ ꯆꯥꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯆꯠꯂꯤꯉꯩ ꯃꯇꯝꯗꯒꯤ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯆꯥꯛ ꯆꯥꯕꯒꯤ ꯍꯦꯕꯤꯠ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯍꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯅ ꯅꯣꯡ ꯐꯥꯗꯣꯛꯀ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗꯒꯤ ꯍꯦꯛ ꯆꯥꯕꯗꯨꯗꯤ ꯑꯗꯨꯝ ꯂꯩꯔꯨꯕ ꯈꯣꯠꯂꯨꯔ ꯑꯗꯨꯝ ꯆꯥꯕꯅꯦ ꯌꯨꯝꯗ ꯑꯗꯨꯃꯥꯏꯅ ꯍꯧꯔ ꯈꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯁꯦꯝ ꯁꯥꯔꯒ ꯆꯥꯕꯗꯤ ꯆꯥꯔꯛꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯑꯕ ꯃꯇꯨꯡꯁꯤꯗꯗꯤ ꯑꯃꯨꯛ ꯌꯨꯝ ꯄꯥꯜꯂꯛꯏꯕ ꯏꯃꯨꯡꯁꯤꯗꯤ ꯑꯃꯨꯛ ꯃꯣꯏ ꯃꯣꯔꯅꯤꯡꯒꯤ ꯕ꯭ꯔꯦꯛꯐꯥꯁꯁꯤ ꯑꯃꯨꯛ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯃꯣꯏꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯨꯝ ꯍꯦꯕꯤꯠ ꯑꯣꯏꯈꯤꯕꯒꯤ ꯑꯗꯨꯒꯨꯝꯕ ꯂꯩ ꯑꯗꯨꯗꯨꯅ ꯑꯩꯅ ꯉꯁꯤ ꯇꯧꯗꯣꯏꯁꯦ ꯇꯟ ꯍꯧꯕꯅꯦꯕꯀꯣ ꯇꯟ ꯍꯧꯕꯁꯤꯁꯨ ꯑꯩ ꯍꯥꯟꯅ ꯌꯨꯝꯗꯒꯤ ꯀꯔꯤꯝꯇ ꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯛꯄ ꯅꯠꯇꯦꯕꯀꯣ ꯑꯗꯨ ꯃꯃꯥꯅ ꯈꯔ ꯈꯔ ꯁꯨꯝ ꯇꯝꯕꯤꯕꯗꯒꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯈꯔ ꯍꯩꯔꯦ ꯑꯗꯨꯗꯣ ꯑꯩ ꯃꯌꯥꯝꯗ ꯑꯃꯨꯛ ꯁꯤꯌꯔ ꯇꯧꯔꯛꯀꯦꯕ ꯑꯩ ꯀꯃꯥꯏ ꯇꯧꯔꯒ ꯇꯟꯁꯦ ꯍꯧꯏ ꯈꯣꯠꯂꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯃꯌꯥꯝ ꯏꯖꯔꯛꯀꯦ ꯑꯇꯥꯁꯤꯗ ꯂꯩꯖꯔꯦ ꯑꯩꯁꯤꯗꯤ ꯑꯇꯥ ꯈꯔ ꯂꯧꯊꯣꯛꯑꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯑꯣꯛꯅꯕꯒꯤ ꯆꯥꯡꯗ ꯑꯣꯏꯅ ꯂꯧꯊꯣꯛꯑꯅꯦꯕꯀꯣ ꯑꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯛꯀꯗꯕꯒꯤ ꯆꯥꯡꯗꯅꯦ ꯑꯩꯅ ꯑꯇꯥꯁꯦ ꯈꯔ ꯂꯧꯊꯣꯛꯑꯦꯕꯀꯣ ꯂꯧꯊꯣꯛꯏꯁꯦ ꯑꯩꯈꯣꯏ ꯃꯔꯤ ꯍꯥꯏꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯒ ꯊꯥꯔꯒꯅꯤꯀꯣ ꯑꯗꯣ ꯃꯥꯗꯤ ꯀꯩꯁꯨ ꯆꯥꯕꯁꯨ ꯌꯥꯎꯏ ꯆꯥꯗꯕꯁꯨ ꯌꯥꯎꯏ ꯑꯗꯨꯗꯨꯅ ꯑꯗꯣ ꯍꯥꯞꯇꯤ ꯑꯗꯨꯝ ꯍꯥꯞꯆꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯊꯨꯝ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯇꯣꯠꯄ ꯑꯣꯏꯅ ꯍꯧꯔꯁꯤ ꯑꯗꯣ ꯑꯩꯅꯅꯦ ꯁꯨꯃꯥꯏꯅ ꯍꯧꯕ ꯈꯣꯠꯄ ꯇꯧꯕꯁꯦꯀꯣ ꯑꯍꯥꯟꯕ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗꯗꯤ ꯇꯣꯠꯄ ꯈꯣꯠꯄꯁꯤꯁꯨ ꯀꯃꯥꯏꯅ ꯀꯌꯥꯝ ꯇꯣꯠꯄ ꯀꯌꯥꯝ ꯀꯜꯍꯟꯕ ꯀꯌꯥම් ꯄꯦꯠꯍꯟꯕ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯆꯥꯡꯁꯨ ꯀꯩꯝꯇ ꯈꯪꯗꯕꯅꯤꯅꯦꯀꯣ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤꯗ ꯑꯩꯅ ꯑꯍꯥꯟꯕꯒꯤ ꯌꯨꯝ ꯄꯥꯜꯂꯛꯄ ꯀꯥꯟꯁꯤꯗ ꯁꯨꯃꯥꯏꯅ ꯌꯨꯝ ꯑꯃꯗꯒꯤ ꯌꯨꯝ ꯑꯃꯗ ꯆꯦꯟꯖ ꯇꯧꯔꯛꯄ ꯃꯇꯝꯁꯦ ꯌꯥꯝ ꯊꯤꯅ ꯍꯣꯡꯉꯤ ꯑꯗꯨꯗꯨꯅ ꯑꯗꯨꯒꯤ ꯅꯣꯛꯅꯤꯡꯕ ꯃꯌꯥꯝꯗꯨꯁꯨ ꯑꯩ ꯃꯇꯥꯡ ꯆꯥꯕꯗ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯔꯛꯀꯦꯕꯀꯣ ꯅꯣꯛꯅꯤꯡꯕ ꯃꯌꯥꯝ ꯊꯦꯡꯅꯩꯌꯦ ꯑꯗꯨꯗꯒꯤ ꯑꯩ ꯍꯧꯖꯤꯛ ꯁꯤ ꯇꯣꯠꯄ ꯍꯧꯔꯒꯦ ꯑꯗꯨꯗꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯁꯨ ꯇꯟ ꯇꯛꯄꯗꯤ ꯂꯣꯏꯔꯦ ꯇꯟ ꯇꯛꯄ ꯂꯣꯏꯔꯦ ꯑꯗꯨꯗꯨꯅ ꯑꯩ ꯁꯤ ꯉꯥꯏꯍꯥꯛꯇꯪ ꯊꯝꯃꯅꯤ ꯁꯤ ꯊꯝꯃꯤꯉꯩꯁꯤꯗ ꯁꯤꯒꯤ ꯆꯥꯅꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯉꯔꯥꯡ ꯃꯦꯊꯤ ꯃꯅꯥ ꯃꯟꯊꯣꯛꯑꯒ ꯐ꯭ꯔꯤꯖ ꯍꯥꯞꯆꯜꯂ ꯊꯝꯃꯝꯃꯦꯕ ꯑꯗꯨꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯆꯥꯝꯊꯣꯛꯑꯅꯤ ꯑꯗꯨ ꯍꯥꯟꯅ ꯁꯣꯏꯗꯣꯛꯑꯅꯤ ꯁꯤ ꯉꯥꯏꯍꯥꯛꯇꯪ ꯊꯝꯕ ꯑꯣꯏꯅ ꯑꯗꯨꯗꯨꯒ ꯁꯣꯏꯕ ꯂꯣꯏꯔꯒ ꯁꯤ ꯇꯟ ꯍꯧꯕꯒꯤ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦꯀꯣ ꯃꯌꯥꯝ ꯃꯦꯊꯤ ꯃꯅꯥꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯆꯥꯝꯕ ꯂꯣꯏꯔꯦꯕꯀꯣ ꯂꯣꯏꯔ ꯍꯧꯖꯤꯛ ꯁꯣꯏꯔꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯃꯦꯊꯤ ꯃꯅꯥꯁꯦ ꯈꯤꯇꯪ ꯆꯥꯕꯁꯦ ꯍꯩꯅꯗꯦꯕ ꯑꯗꯨꯗꯨꯅ ꯑꯩ ꯑꯂꯨ ꯃꯆꯥ ꯑꯃ ꯂꯧꯁꯜꯂꯦ ꯑꯗꯨꯗꯨꯒ ꯁꯤꯁꯨ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯦ ꯁꯤꯁꯨ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯅꯤꯕꯀꯣ ꯍꯧꯖꯤꯛ ꯁꯣꯏꯕ ꯈꯣꯠꯄ ꯂꯣꯏ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯈꯥꯡ ꯊꯥꯒꯠꯄ ꯍꯧꯕ ꯌꯥꯔꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯈꯥꯡ ꯊꯥꯒꯠꯂꯒꯦ ꯑꯗꯨꯝ ꯉꯧꯕ ꯄꯤꯖꯔꯛꯑꯒꯦ ꯑꯩ ꯍꯧꯖꯤꯛ ꯈꯥꯡ ꯊꯥꯒꯠꯄ ꯍꯧꯔꯦ ꯉꯧꯔꯅꯤ
ꯇꯤꯜꯍꯧ ꯑꯦ ꯁꯤ ꯉꯧꯕ ꯉꯥꯏꯅ ꯑꯩ ꯉꯁꯥꯏ ꯇꯣꯠꯈꯤꯕ ꯇꯟꯗꯣ ꯑꯃꯨꯛ ꯍꯧꯖꯤꯟꯅꯅꯕ ꯔꯦꯗꯤ ꯇꯧꯔꯒꯦ ꯈꯣꯝꯖꯤꯜꯂꯒꯦ ꯁꯤꯁꯦ ꯃꯩ ꯂꯩꯊꯔꯒ ꯑꯣꯏꯅ ꯊꯝꯃꯒꯦ ꯃꯌꯥꯝ ꯁꯤ ꯇꯟ ꯇꯛꯅꯕꯁꯤꯗ ꯂꯩꯔꯦ ꯇꯟ ꯇꯛꯂꯛꯑꯒꯦ ꯇꯟ ꯇꯛꯇ꯭ꯔꯤꯉꯩꯁꯤꯗ ꯑꯩ ꯑꯗꯨꯝ ꯃꯩ ꯂꯩꯊꯔꯒ ꯇꯋꯥ ꯑꯗꯨꯝ ꯊꯥꯡꯒꯠꯄ ꯍꯧꯔꯝꯃꯒꯦ ꯁꯤꯗ ꯂꯩꯔꯦ ꯉꯁꯥꯏꯒꯤ ꯇꯟ ꯇꯛꯄꯗꯣ ꯇꯋꯥ ꯊꯥꯡꯒꯠꯂꯦ ꯑꯩ ꯇꯟ ꯇꯛꯄ ꯂꯣꯏꯔꯦꯕꯀꯣ ꯑꯩ ꯇꯟ ꯇꯛꯁꯦ ꯌꯦꯡꯉꯣ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯁꯦꯞ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦꯕꯀꯣ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯗꯨꯝ ꯐꯖꯔꯦ ꯂꯩꯔꯦꯕꯀꯣ ꯑꯩꯅ ꯑꯍꯥꯟꯕ ꯌꯨꯝ ꯄꯥꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯍꯧꯕ ꯇꯛꯈꯤꯕ ꯐꯨꯇꯣꯛ ꯂꯥꯛꯇꯧꯗꯣ ꯍꯥꯏꯔꯗꯤ ꯌꯥꯝ ꯊꯤꯅ ꯄꯣꯁ ꯇꯥꯔꯕꯅꯤꯀꯣ ꯑꯩ ꯍꯧꯖꯤꯛ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯋꯥꯁꯨ ꯍꯧꯖꯤꯛ ꯁꯥꯕ ꯍꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯊꯥꯡꯒꯠꯂꯒꯦ ꯇꯟ ꯊꯥꯗꯕ ꯍꯧꯔꯒꯦ ꯑꯗꯣ ꯌꯦꯡꯉꯣꯕꯀꯣ ꯑꯩꯅꯅꯦ ꯑꯍꯥꯟꯕ ꯁꯨꯝ ꯑꯍꯥꯟꯕ ꯍꯥꯏꯕꯁꯤꯗꯀꯣ ꯇꯥꯅꯤꯡꯉꯝꯗꯕꯁꯨ ꯌꯥꯏꯑꯕ ꯍꯥꯏꯗꯤ ꯑꯩꯅꯒ ꯁꯨꯝ ꯑꯍꯥꯟꯕ ꯐꯥꯔꯁ ꯇꯥꯏꯝꯗ ꯍꯧꯈꯤꯕ ꯇꯟꯗꯨꯅꯤꯅꯦ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯐꯣꯝ ꯇꯥꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯌꯦꯕꯀꯣ ꯇ꯭ꯔꯥꯏꯡꯒꯜ ꯁꯦꯞꯀꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯀꯨꯠ ꯑꯇꯣꯡꯒ ꯅꯥꯏꯔꯒꯅꯦ ꯌꯥꯝ ꯊꯤꯅ ꯕꯦꯂꯦꯟꯁꯀ ꯃꯥꯟꯅꯗꯕꯤꯗꯅꯦ ꯑꯗꯒꯤ ꯇꯟ ꯍꯧꯕꯗꯨꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯍꯥꯏꯕꯗꯣ ꯄꯨꯡꯀꯥꯒ ꯀꯥꯕꯤ ꯅꯥꯀꯟ ꯅꯥꯝꯕꯗꯨꯅ ꯁꯥꯏꯗꯅ ꯄꯨꯡꯀꯥ ꯀꯥꯕꯤꯗꯣ ꯅꯥꯀꯟ ꯅꯥꯝꯕꯗꯨꯅ ꯉꯧꯔꯣꯛ ꯉꯧꯕꯒ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯦꯡꯁꯦ ꯑꯃꯨꯛꯀꯣ ꯀꯃꯥꯏꯅ ꯍꯧꯒꯦꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯑꯃꯨꯛ ꯌꯦꯡꯉꯁꯦ ꯊꯣꯛꯀꯦꯕꯀꯣ ꯁꯪꯉꯅꯤ ꯑꯗꯣ ꯑꯩ ꯁꯤ ꯐꯗꯤꯁꯦ ꯑꯁꯨꯕꯅꯤꯀꯣ ꯁꯤꯁꯨ ꯍꯥꯏꯐꯦꯠ ꯁꯨꯃꯥꯏꯅ ꯔꯥꯎꯟ ꯑꯣꯏꯅ ꯂꯥꯡꯕꯤꯔꯅꯦꯕ ꯑꯗꯒꯤ ꯑꯃꯨꯛꯀ ꯃꯊꯪ ꯉꯥꯎꯊꯣꯛꯄꯤꯔꯅꯤ ꯂꯣꯏꯔꯦ ꯁꯤ ꯌꯥꯔꯦ ꯀꯥꯡꯕꯨ ꯀꯥꯞꯈꯠꯂꯛꯑꯦ ꯑꯍꯧꯕꯁꯦ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯝ ꯑꯩꯗꯤ ꯈꯨꯠꯅ ꯑꯗꯨꯝ ꯄꯥꯏꯕ ꯑꯗꯨꯝ ꯍꯩꯅꯔꯦꯕꯀꯣ ꯊꯝꯒꯦ ꯑꯩꯈꯣꯏ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯂꯣꯏꯔꯦ ꯍꯧꯖꯤꯛꯁꯦ ꯁꯤꯅ ꯃꯃꯥꯒꯤꯅꯦ ꯁꯤꯁꯤꯅ ꯑꯩꯒꯤꯅꯦ ꯑꯩꯒꯤꯗꯤ ꯑꯃꯈꯛꯇꯪ ꯑꯩ ꯑꯅꯤ ꯆꯥꯕ ꯉꯝꯗꯦ ꯑꯗꯨꯗꯨꯅ ꯑꯃꯈꯛꯇꯪ ꯑꯣꯏ ꯆꯥꯗꯣꯏꯅꯦ ꯁꯤꯁꯤꯅ ꯑꯩ ꯏꯆꯥꯅꯨꯄꯥꯒꯤ ꯃꯥꯒꯤ ꯈꯔ ꯁꯦꯠꯂꯣꯏ ꯊꯝꯕꯤꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯆꯥ ꯌꯥꯎꯗ꯭ꯔꯦꯕꯀꯣ ꯆꯥꯁꯦ ꯌꯥꯎꯒꯗꯕꯅꯦ ꯑꯗꯣ ꯁꯪꯒꯣꯝꯁꯦ ꯐꯝꯖꯤꯜꯂ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯆꯥꯁꯦ ꯊꯛꯑꯔꯣꯏ ꯑꯗꯨꯅ ꯁꯤ ꯈꯤꯇꯪ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ ꯑꯗꯨꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯃꯃꯥꯗ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯛꯀꯦꯕꯀꯣ
ꯑꯩ ꯍꯧꯖꯤꯛ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯀꯔꯤ ꯀꯣꯏꯁꯟꯅꯣ ꯑꯗꯨꯒ ꯃꯃꯥꯅ ꯀꯔꯤ ꯈꯨꯝꯃꯛꯀꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯁꯦꯕꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯆꯥꯕ ꯍꯧꯗꯣꯔꯤꯕꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯃꯥꯗ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯛꯀꯦꯕꯀꯣ ꯑꯩꯅ ꯍꯪꯗꯣꯏ ꯀꯣꯏꯁꯟꯁꯤꯀꯣ ꯍꯥꯏꯗꯤ ꯑꯩ ꯃꯃꯥꯗꯣ ꯑꯩꯅꯅꯦ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯍꯥꯏꯗꯤ ꯌꯨꯝꯗ ꯑꯩꯅ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯍꯧꯈꯤꯕ ꯇꯟꯗꯨꯒ ꯉꯁꯤꯒꯤ ꯇꯟꯁꯤꯒ ꯀꯌꯥꯝ ꯈꯦꯠꯅꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯍꯥꯏꯕꯨ ꯑꯍꯥꯟꯕ ꯂꯥꯛꯄꯗ ꯍꯧꯈꯤꯕ ꯇꯟꯗꯨꯅ ꯍꯨꯃꯥꯏ ꯇꯟꯗꯨꯒꯤ ꯖꯥꯠꯇ ꯍꯨꯃꯥꯏ ꯍꯨꯝꯕ ꯌꯥꯈꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯐꯖꯅ ꯊꯣꯠꯂꯦ ꯌꯥꯝ ꯄꯔꯐꯦꯛ ꯑꯣꯏꯔꯦ ꯏꯃꯧꯁꯦ ꯌꯥꯝ ꯍꯩꯔꯦ ꯆꯥꯔꯒ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯃꯦꯊꯤ ꯁꯥꯛꯀ ꯑꯂꯨꯒ ꯉꯧꯕꯅꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯋꯥꯎ ꯇꯧ ꯑꯁꯦꯡꯕꯒꯤ ꯑꯩꯁꯦ ꯑꯍꯥꯟꯕ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯑꯩ ꯀꯔꯤꯝ ꯍꯩꯇꯦ ꯑꯩ ꯖꯦꯔꯣ ꯅꯣꯂꯦꯖꯇꯅꯤꯕꯀꯣ ꯂꯩꯔꯝꯃꯤꯁꯦ ꯑꯗꯣ ꯇꯟ ꯍꯧꯕꯁꯤꯁꯨꯀꯣ ꯃꯃꯥꯅ ꯐꯖꯅ ꯁꯨꯃꯥꯏꯅ ꯇꯣꯠꯂꯣ ꯁꯨꯃꯥꯏꯅ ꯇꯧ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯛꯀꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤ ꯍꯥꯏ ꯐꯖꯅ ꯇꯥꯛꯄꯤꯕꯀꯣ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯑꯩꯅ ꯇ꯭ꯔꯥꯏ ꯇꯧ ꯇꯥꯔꯁꯨ ꯑꯩ ꯃꯌꯥꯝ ꯀꯨꯏꯅ ꯑꯩ ꯁꯨꯡꯍꯩ ꯍꯩꯇꯦ ꯑꯗꯣ ꯍꯧꯖꯤꯛ ꯇꯞꯅ ꯇꯞꯅ ꯑꯩ ꯈꯔ ꯍꯩꯔꯛꯄꯅꯦꯕꯀோ ꯑꯗꯨꯗꯤ ꯍꯥꯟꯅꯒꯤꯗꯨꯒ ꯍꯧꯖꯤꯛꯀꯗꯤ ꯑꯩ ꯄꯨꯔꯥ 99% ꯑꯩ ꯍꯧꯖꯤꯛ ꯄꯨꯔꯥ ꯈꯦꯠꯅꯔꯤꯁꯤꯀꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯐꯅꯌꯥꯝ ꯍꯩꯔꯦ ꯍꯥꯏꯕ ꯌꯥꯏꯕꯀꯣ ꯏꯊꯟꯇ ꯊꯥꯒꯠꯆꯕꯩꯁꯨ ꯅꯠꯇꯦꯕ ꯐꯅꯌꯥꯝ ꯍꯩꯔꯦ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯅꯤ ꯑꯩꯅ ꯉꯁꯤ ꯑꯩꯅ ꯃꯃꯥꯗ ꯍꯪꯉꯤꯕ ꯀꯣꯏꯁꯟꯁꯦ ꯑꯗꯨꯗꯨꯅꯦꯕꯀꯣ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯗꯨꯝ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯜꯂꯒꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯆꯥꯕꯗꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯔ ꯇꯞꯅ ꯑꯗꯨꯝ ꯆꯥꯍꯧꯔꯒꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯕꯥꯏ Yeah.